ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯡꯒꯦꯜ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯟ ꯇꯔꯦꯠ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯗꯨꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯇꯜꯂꯤ, ꯃꯤꯅ ꯍꯦꯛ ꯏꯟꯗ꯭ꯔꯤꯃꯈꯩ ꯆꯠꯇꯦ꯫ ꯃꯥꯅ ꯇꯟꯃꯟꯕꯗꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯪꯊꯔꯛꯄꯣꯏꯔꯦ꯫ ꯃꯃꯥꯅ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯂꯨꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯈꯔ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯔꯥ ꯅꯣꯝꯈꯠꯅꯖꯩ꯫ ꯃꯃꯥꯅ ꯃꯆꯥꯗꯨꯕꯨ ꯇꯟꯃꯜꯂꯤ, ꯃꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯩ ꯉꯥꯡꯏ, ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯂꯩꯇꯦ꯫ ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯥ ꯀꯇꯟꯁꯤꯅ ꯂꯪꯐꯩ ꯆꯠꯇꯨꯅ ꯂꯥꯏꯔꯕ ꯍꯧꯗꯣꯛꯅꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯇꯟ 8 ꯍꯧꯕꯤꯌꯨ ꯍꯥꯏꯕꯣꯏꯔꯦ꯫ ꯃꯃꯥꯅ ꯇꯟ 8ꯇꯨ ꯍꯧꯕꯤꯔꯒ ꯂꯥ ꯂꯥꯇꯣꯟ ꯑꯃꯗ ꯌꯣꯝꯁꯤꯟꯕꯤꯔꯦ꯫ ꯀꯇꯟꯅ ꯇꯟ ꯌꯥꯎꯕ ꯂꯥ ꯂꯥꯇꯣꯟ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯃꯃꯥꯗ ꯑꯃꯨꯛꯇꯪ ꯏꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯟꯍꯟꯕꯕꯨ ꯑꯁꯨꯝ ꯖꯤꯔꯤ ꯖꯤꯔꯤ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯨꯡꯉꯕꯣꯏꯔꯦ꯫ ꯅꯨꯡꯁꯥꯅꯒ ꯌꯛ ꯂꯥꯎꯅ ꯁꯥꯕ ꯃꯇꯥꯡꯒ ꯑꯣꯏꯕꯅꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦ ꯍꯥꯏꯗꯨꯅ ꯈꯣꯡꯅꯥꯡ ꯃꯔꯨꯝꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯒ ꯄꯨꯔꯛꯄ ꯇꯟꯁꯤꯡꯗꯨ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯌꯣꯝ ꯊꯣꯛꯂꯦ꯫ ꯇꯟ 8 ꯑꯗꯨ ꯃꯊꯪ ꯃꯊꯪ ꯃꯁꯤꯡ ꯊꯤꯗꯨꯅ ꯀꯔꯝꯕꯅ ꯍꯥꯟꯅ ꯆꯥꯁꯤꯕ? ꯑꯍꯜꯁꯤ ꯆꯥꯁꯤꯔꯥ? ꯃꯊꯪꯁꯤꯕꯨ ꯆꯥꯁꯤꯔꯥ? ꯑꯇꯣꯝꯕꯤꯁꯤꯕꯨ ꯆꯥꯁꯤꯔꯥ? ꯅꯠꯇ꯭ꯔꯒ 8ꯃꯛꯁꯤꯕꯨ ꯂꯣꯏꯅ ꯆꯥꯊꯣꯛꯁꯤꯔꯥ? ꯍꯥꯏꯅ ꯃꯊꯟꯇ ꯂꯥꯎꯅ ꯉꯥꯡꯕꯣꯏꯔꯦ꯫ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯏꯔꯨꯖꯗꯨꯅ ꯂꯩꯔꯝꯕꯤ ꯍꯤꯂꯣꯏ 8ꯅ ꯅꯨꯄꯥꯗꯨꯅ ꯉꯥꯡꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯎꯔꯦ ꯇꯥꯔꯦ꯫ ꯃꯈꯣꯏꯗꯤ ꯂꯥꯏꯅꯤꯅ ꯀꯅꯥꯃꯠꯇꯅ ꯎꯕ ꯐꯪꯗꯦ꯫ ꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯕꯗꯨ ꯃꯈꯣꯏ 8ꯄꯨ ꯆꯥꯒꯦ ꯍꯥꯏꯔꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏꯁꯤꯡꯗꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯃꯈꯣꯏ 8ꯅ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯐꯣꯡꯅ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯕꯨ ꯆꯥꯕꯤꯒꯅꯨ, ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯃꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯔꯣꯏꯗꯕ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯄ ꯄꯣꯠ ꯑꯃ ꯄꯤꯔꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯃꯦꯡ ꯑꯉꯧꯕ ꯑꯃ ꯀꯇꯟꯗ ꯄꯤꯔꯦ꯫ "ꯑꯄꯥꯝꯕ ꯄꯣꯠꯇꯨ ꯍꯥꯏꯔꯒ ꯍꯥꯃꯦꯡ ꯑꯁꯤ ꯍꯦꯛꯇꯐꯨ ꯁꯣꯏꯗꯅ ꯐꯪꯒꯅꯤ"꯫ ꯀꯇꯟꯅ ꯍꯥꯃꯦꯡ ꯑꯗꯨ ꯆꯤꯡꯗꯨꯅ ꯂꯥꯛꯂꯦ꯫ ꯈꯔ ꯆꯠꯂꯒ ꯅꯨꯃꯤꯠ ꯇꯥꯊꯣꯛꯈꯤꯗꯨꯅ ꯀꯇꯟꯗꯨ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯂꯦꯛꯂꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯇꯧꯗꯨ ꯎꯕꯗ ꯀꯇꯟꯅ, "ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅ ꯊꯛꯅꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯋꯥꯕꯤꯔꯨꯔꯅꯨ, ꯑꯩꯅ ꯊꯣꯛꯄ ꯁꯤꯟꯖꯔꯒꯦ꯫ ꯄꯨꯈꯝ 3, ꯇꯦꯡꯀꯣꯠ 3ꯇꯪꯗꯤ ꯄꯤꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯌꯨꯝꯕꯨꯗꯨꯒꯤ ꯄꯨꯈꯝ 3ꯒ ꯇꯦꯡꯀꯣꯠ 3ꯒ ꯂꯧꯔꯦ꯫ ꯑꯗꯨꯒ "ꯆꯥꯛ ꯊꯣꯛꯎ, ꯍꯦꯟꯁꯥꯡ ꯊꯣꯛꯎ" ꯍꯥꯏꯗꯨꯅ ꯆꯩ ꯑꯃꯅ ꯍꯥꯃꯦꯡ ꯑꯗꯨꯕꯨ ꯁꯦꯠ ꯁꯦꯠ 3ꯂꯛꯇꯪ ꯐꯨꯕꯕꯨ ꯍꯥꯎꯔ ꯍꯥꯎꯔꯕ ꯆꯥꯛ ꯏꯟꯁꯥꯡ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯊꯣꯛꯂꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ꯫ ꯊꯣꯛꯎ ꯍꯥꯏꯕꯇ ꯊꯣꯛꯄ ꯍꯥꯃꯦꯡꯗꯨ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯝꯃꯦ꯫ ꯑꯗꯨꯅ ꯑꯍꯤꯡꯗ ꯀꯇꯟꯅ ꯀꯟꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤꯉꯩꯗ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎ ꯂꯩꯀꯥꯏꯗꯒꯤ ꯑꯇꯣꯞꯄ ꯑꯉꯧꯕ ꯆꯞ ꯃꯥꯟꯅꯕ ꯍꯥꯃꯦꯡ ꯑꯃ ꯂꯧꯔꯨꯔꯒ ꯃꯤꯇ꯭ꯔꯪꯒꯤ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯨꯟꯁꯤꯜꯂꯦ꯫ ꯃꯤꯇ꯭ꯔꯪꯒꯤ ꯍꯥꯃꯦꯡ ꯑꯗꯨꯕꯨꯅ ꯃꯈꯣꯏꯅ ꯀꯣꯠꯅꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯇꯟꯅ ꯍꯥꯃꯦꯡ ꯑꯉꯧꯕꯗꯨ ꯆꯤꯡꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯦ꯫ ꯃꯃꯥꯗꯨ ꯊꯥꯖꯗ꯭ꯔꯕꯁꯨ ꯊꯥꯖꯗꯅ ꯃꯆꯥꯅ ꯍꯥꯏꯕ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯌꯦꯠꯄ ꯇꯧꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ, ꯍꯧꯈꯤꯕ ꯑꯍꯤꯡꯗ ꯇꯧꯈꯤꯕꯒꯨꯝꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯛꯎ ꯍꯥꯏꯗꯨꯅ 3ꯂꯛ ꯁꯦꯠ ꯁꯦꯠ ꯐꯨꯔꯨꯕꯗ ꯑꯆꯝꯕ ꯍꯥꯃꯦꯡꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦꯗꯣ꯫ ꯀꯇꯟꯅ ꯍꯟꯅ ꯍꯟꯅ ꯍꯥꯃꯦꯡꯗꯣ ꯃꯅꯝ ꯇꯠꯄ ꯃꯈꯩ ꯐꯨꯔꯦ꯫ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ, ꯃꯊꯤ ꯆꯤꯠꯇꯨꯅ ꯇꯣꯛꯂꯦ꯫ ꯃꯃꯥꯅ ꯈꯥꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯍꯦꯂꯣꯏꯁꯤꯡꯗꯨꯒꯤ ꯂꯧꯅꯝ ꯇꯥꯠꯅꯤ ꯈꯜꯂꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯄꯣꯏꯔꯦ, "ꯐꯔꯦ ꯏꯃꯥ, ꯑꯩ ꯂꯃꯟ ꯈꯨꯝꯒꯦ, ꯀꯕꯣꯛ ꯈꯣꯏꯗꯨꯝ 8ꯇ ꯇꯥꯕꯤꯌꯨ"꯫ ꯃꯃꯥꯅ ꯀꯕꯣꯛ ꯈꯣꯏꯗꯨꯝ 8 ꯄꯤꯔꯒ ꯃꯆꯥ ꯀꯇꯟꯕꯨ ꯏꯟꯕꯤꯔꯦ꯫ ꯀꯇꯟ ꯉꯔꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯆꯞ ꯂꯦꯞꯂꯔꯦ꯫ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯈꯣꯏꯗꯨꯝ 8 ꯑꯗꯨ ꯃꯃꯥꯡꯗ ꯊꯝꯂꯒ, "ꯀꯅꯥ ꯍꯥꯟꯅ ꯆꯥꯁꯤꯕ? ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯣ, ꯂꯣꯏꯅ ꯆꯥꯊꯣꯛꯂꯒꯦ" ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯂꯥꯎꯔꯛꯄꯣꯏꯔꯦ꯫ ꯀꯇꯟꯒꯤ ꯃꯈꯣꯜ ꯑꯗꯨ తాꯕꯗ ꯍꯦꯂꯣꯏ 8ꯇꯨ ꯀꯤꯅ ꯀꯤꯅ ꯊꯣꯔꯛꯂꯦ꯫ ꯀꯇꯟꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯋꯥꯔꯣꯜ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯔꯦ꯫ ꯍꯦꯂꯣꯏ 8ꯅ ꯀꯇꯟꯗ ꯊꯦꯡꯒꯨ ꯑꯃꯒ ꯊꯧꯔꯤ ꯂꯤꯁꯥꯡ ꯑꯃꯒ ꯄꯤꯔꯦ꯫
ꯊꯦꯡꯒꯨꯒ ꯊꯧꯔꯤ ꯂꯤꯁꯥꯡꯒꯗꯨ ꯄꯨꯔꯗꯨꯅ ꯀꯇꯟ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯀꯇꯟ ꯉꯁꯤꯁꯨ ꯉꯔꯥꯡ ꯂꯦꯛꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯉꯁꯤꯁꯨ ꯀꯥꯟꯅꯕ ꯄꯣꯠ ꯑꯃ ꯐꯪꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯔꯥꯎꯖꯔꯦ꯫ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯎꯅ ꯆꯥꯔꯒ ꯃꯍꯩ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯀꯇꯟ ꯇꯨꯝꯈ꯭ꯔꯦ ꯈꯪꯂꯕꯗ ꯃꯇꯩ ꯃꯅꯥꯎꯅ ꯀꯔꯤ ꯄꯣꯠ ꯆꯩ ꯄꯨꯔꯛꯀꯦ ꯂꯧꯒꯦ ꯆꯪꯂꯛꯄꯗ ꯊꯧꯔꯤ ꯂꯤꯁꯥꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯒ ꯊꯦꯡꯒꯨ ꯑꯗꯨꯅ ꯃꯀꯣꯛꯇ ꯁꯨꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯩ ꯃꯅꯥꯎꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ "ꯑꯌꯣ ꯏꯃꯥ, ꯑꯌꯣ ꯏꯃꯥ, ꯑꯩꯈꯣꯏꯕꯨ ꯈꯔ ꯀꯟꯕꯤꯌꯨ, ꯃꯇꯨꯡ ꯃꯅꯥꯎ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯍꯥꯃꯦꯡꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯀꯇꯟꯗ ꯄꯤꯔꯦ꯫ ꯀꯇꯟꯅ ꯑꯁꯦꯡꯕ ꯍꯥꯃꯦꯡꯗꯨ ꯐꯪꯂꯗꯨꯅ ꯃꯌꯨꯝ ꯇꯥꯟꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯃꯤꯇ꯭ꯔꯪꯒꯤ ꯍꯥꯃꯦꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯏꯔꯔꯕ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯕꯣꯏꯔꯦ꯫ ꯃꯤꯅꯝꯕ ꯍꯥꯏꯕꯁꯤ ꯐꯠꯇꯦ꯫ ꯀꯇꯟꯕꯨ ꯃꯤꯅꯝꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯍꯥꯃꯦꯡ ꯂꯧꯔꯨꯒꯦ ꯇꯧꯕ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯔꯦꯝꯕꯗ ꯆꯩ ꯆꯥꯈꯤ꯫